Imphal-Dimapur lambida chathariba blockade loisinbagi matangda NPO yauna Senapati District Frontier Organization gi mihut kangbuga Manipur lainga ka ahan batangka ki oina wari sanabada waroisin purakpa ngamkhidabadagi blockade makha chathari blockade asina maram oiraga Manipur amadi Nagaland border da pochai puba trakaya Imphal tamna changlakpa yadabadagi panduna lairi highway asigi Senapati District da NPO amadi Senapati District Frontier Organization singna Miyam Galoina Lambida Gari, Changhandabagi Tabak, Chathari, Panbayabadi, All Secretariat ki Conference Blockta, Ngarang Chataki Mifamaduda, Manipur Langaki, Maike Digi Works Minister Govindach, Forest Minister Bishwajit Singh, Karongi MLA Komusha, Commissioner Home Asokumar, ADGP Kailu Namadi, Imphal West ke SPK Sibakanta Yauki, Senapati District Frontier Organization ki Maikaida, NPO ki President Kuba Peter, SDSA ki President Saloni Tony, Amadi SWA President Henasu Sarukyake, Mifamaduda Naga Naha Anida, Fuba Chaiba Amadi Poche Munbada Chenaba Singna Lale Haizanhamba Nachingba, Wafang kaya pukhat kipane adubu wari sanaba aduda waroisin purak pangam kidabane blockade asiloi sinabagidamak nong manini asida wari makha chathakigani haide.